ꯃꯌꯥꯝ ꯑꯍꯟꯃꯛꯇꯗꯤ ꯀꯣꯛꯅꯣꯟꯗ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯄꯤꯀꯦ ꯆꯦꯅꯦꯜ ꯐꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯝꯖꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤ ꯑꯥꯒꯁꯀꯤ ꯇꯥꯡ 18ꯇꯒꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯑꯥꯒꯁꯀꯤ ꯇꯥꯡ 12 ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯆꯌꯣꯜ ꯑꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤꯒꯤ ꯇꯥꯡꯀꯛꯇ ꯃꯍꯧꯁꯥꯒꯨꯝꯅ ꯇꯥꯡꯀꯛ ꯑꯅꯤ ꯊꯣꯛꯅ ꯊꯝꯖꯕꯒꯤ ꯃꯑꯣꯡꯗ ꯇꯥꯡ 18ꯇꯒꯤꯅ 18 ꯐꯥꯎꯕꯒꯤ ꯑꯃ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯇꯥꯡ 10ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯊꯝꯖꯒꯅꯤ ꯂꯣꯏꯅꯅ ꯃꯍꯧꯁꯥꯒꯨꯝꯅ ꯑꯗꯨꯃꯛ ꯔꯥꯁꯤꯐꯣꯜ ꯈꯨꯗꯤꯡꯃꯛꯀꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯆꯌꯣꯜꯁꯤꯗ ꯀꯔꯤ ꯐꯣꯜ ꯂꯩꯔꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯥꯒꯤ ꯃꯍꯩꯗ ꯀꯔꯤ ꯐꯣꯜ ꯂꯩꯔꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯆꯌꯣꯜꯁꯤꯗ ꯀꯔꯤ ꯐꯣꯜ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯊꯝꯖꯔꯒ ꯂꯣꯏꯁꯤꯟꯖꯒꯗꯕꯅꯤ ꯔꯥꯁꯤꯐꯣꯜ 12 ꯑꯍꯥꯟꯕꯗ ꯃꯦꯁ ꯔꯥꯁꯤꯐꯣꯜꯗꯒꯤ ꯍꯧꯖꯔꯦ ꯍꯥꯏꯔꯒ ꯑꯔꯣꯏꯕꯗ ꯃꯤꯟꯅ ꯔꯥꯁꯤꯐꯣꯜ ꯂꯧꯈꯠꯆꯔꯒ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯖꯒꯦ ꯈꯨꯗꯣꯜ ꯊꯝꯖꯒꯦ ꯉꯁꯤ ꯑꯥꯒꯁꯀꯤ ꯇꯥꯡ 18ꯇꯒꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯑꯥꯒꯁꯀꯤ ꯇꯥꯡ 12 ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯆꯌꯣꯜ ꯑꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯈꯨꯗꯣꯜ ꯊꯝꯖꯒꯦ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ Hi ma'am, ako'y papay tikitin ng secret video please. ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯔꯒꯦ ꯑꯍꯥꯟꯕꯁꯤ ꯃꯦꯁ ꯔꯥꯁꯤꯐꯣꯜ ꯈꯨꯗꯣꯜ ꯊꯝꯖꯒꯦ ꯃꯦꯁ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯆꯌꯣꯜꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 18ꯇꯒꯤꯅ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯨꯕ ꯅꯣꯝꯕꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯃꯇꯝꯅꯤ ꯑꯅꯧꯕ ꯄꯣꯠꯆꯩ ꯂꯦꯞꯁꯤꯟꯖꯕ ꯉꯝꯖꯕ ꯃꯇꯝꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ ꯂꯩꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯒꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 10ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯃꯔꯨꯞ ꯀꯌꯥ ꯑꯃ ꯐꯪꯒꯅꯤ ꯁꯥ ꯌꯦꯟꯒꯤ ꯀꯔꯕꯥꯔ ꯀꯥꯟꯅꯒꯅꯤ ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯈꯨ ꯈꯔ ꯅꯨꯡꯉꯥꯏꯔꯣꯏ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯀꯌꯥ ꯄꯥꯡꯗꯕ ꯃꯇꯝꯅꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯕ ꯃꯇꯝꯅꯤ ꯑꯅꯤꯁꯨꯕꯗ ꯕ꯭ꯔꯤꯖ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 18ꯇꯒꯤ 18 ꯐꯥꯎꯕꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯒꯅꯤ ꯋꯥꯈꯜ ꯌꯥꯝꯒꯅꯤ ꯃꯊꯧ ꯆꯤꯟꯒꯅꯤ ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯇ ꯊꯋꯥꯏ ꯌꯥꯎꯒꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 10ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯔꯕꯥꯔ ꯇꯧꯕ ꯆꯥꯎꯈꯠꯀꯅꯤ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯑꯗꯨꯃꯛ ꯆꯠꯂꯤ ꯂꯣꯏꯅꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯕ ꯃꯇꯝꯅꯤ ꯃꯤꯊꯨꯟ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 18ꯇꯒꯤꯅ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯅꯧꯕ ꯊꯕꯛ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯊꯕꯛꯀꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯥꯒꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯟꯇꯤ ꯑꯣꯏꯒꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 10ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯥ ꯌꯦꯟꯒꯤ ꯀꯔꯕꯥꯔ ꯇꯧꯕ ꯀꯌꯥꯗ ꯁꯦꯟ ꯃꯥꯡꯖꯕ ꯃꯇꯝꯅꯤ ꯀꯥꯟꯅꯗꯕ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯇꯝ ꯃꯥꯡꯒꯅꯤ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯦꯡꯕꯗ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯃꯍꯩꯗ ꯐꯖꯅ ꯑꯗꯨꯃꯛ ꯆꯠꯊꯕ ꯉꯝꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ ꯃꯔꯤꯁꯨꯕꯗ ꯀꯔꯀꯠ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 18ꯇꯒꯤꯅ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯥꯒꯅꯤ ꯂꯝ ꯀꯣꯏꯕ ꯃꯇꯝ ꯑꯣꯏꯒꯅꯤ ꯎꯒꯤ ꯀꯔꯕꯥꯔ ꯇꯧꯕ ꯌꯣꯠꯀꯤ ꯀꯔꯕꯥꯔ ꯇꯧꯕ ꯑꯃꯗꯤ ꯅꯨꯡꯒꯤ ꯀꯔꯕꯥꯔ ꯇꯧꯕꯁꯤꯡꯗ ꯌꯥꯝꯅ ꯆꯥꯎꯈꯠꯆꯕ ꯃꯇꯝꯅꯤ ꯒꯥꯔꯤꯒꯤ ꯊꯕꯛꯇ ꯁꯦꯜ ꯐꯪꯒꯅꯤ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 10ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯜꯒꯤ ꯋꯥꯈꯜꯗ ꯃꯊꯥ ꯈꯔ ꯁꯥꯒꯅꯤ ꯋꯥꯈꯜ ꯌꯥꯝꯅ ꯆꯔꯥꯡꯅꯕ ꯃꯇꯝ ꯑꯣꯏꯒꯅꯤ ꯑꯅꯧꯕ ꯀꯥꯟꯅꯗꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯂꯦꯞꯁꯤꯟꯒꯅꯤ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯆꯠꯊꯒꯅꯤ ꯂꯣꯏꯅꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ ꯁꯤꯡꯍ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 18ꯗꯒꯤ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯇꯨ ꯆꯠꯄ ꯃꯇꯝ ꯑꯣꯏꯒꯅꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇꯁꯨ ꯃꯤꯡꯆꯠ ꯐꯪꯒꯅꯤ ꯏꯁꯩ ꯇꯧꯕꯁꯤꯡꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯀꯥꯟꯅꯖꯕ ꯃꯇꯝꯅꯤ ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 10ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯉꯣꯟꯗ ꯂꯩꯈꯤꯕ ꯁꯦꯜ ꯐꯪꯒꯅꯤ ꯂꯩꯐꯝ ꯍꯣꯡꯒꯅꯤ ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯟꯇꯤ ꯑꯣꯏꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯆꯌꯣꯜꯁꯤꯗ ꯊꯣꯏꯅ ꯀꯥꯏꯗꯕ ꯃꯇꯝꯅꯤ ꯃꯍꯩꯒꯤ ꯑꯣꯏꯅꯁꯨ ꯐꯩ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ ꯀꯟꯌꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 18ꯗꯒꯤꯅ 18 ꯐꯥꯎꯕꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯅꯨꯡꯁꯤꯗ ꯋꯥꯈꯜ ꯁꯥꯟꯇꯤ ꯑꯣꯏꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯀꯅꯤ ꯂꯩꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯒꯅꯤ
ꯃꯔꯨꯞ ꯌꯥꯝꯒꯅꯤ ꯀꯔꯕꯥꯔ ꯆꯥꯎꯈꯠꯀꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 10ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯈꯣꯝꯖꯤꯟꯖꯕ ꯇꯥꯖꯕ ꯃꯇꯝꯅꯤ ꯏꯁꯣꯔꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯄꯨꯛꯅꯤꯡ ꯂꯨꯞꯀꯅꯤ ꯑꯅꯧꯕ ꯃꯔꯤ ꯃꯇꯥ ꯀꯌꯥ ꯑꯃ ꯐꯪꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯊꯕꯛ ꯈꯔ ꯅꯨꯡꯉꯥꯏꯔꯣꯏ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯃꯇꯝꯅꯤ ꯂꯣꯏꯅꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯒꯅꯤ ꯇꯨꯂꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 18ꯗꯒꯤꯅ 19 ꯐꯥꯎꯕꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯅꯨꯡꯁꯤꯗ ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯅꯤꯡꯕ ꯊꯨꯡꯗꯕ ꯃꯇꯝꯅꯤ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯆꯔꯥꯡꯅꯒꯅꯤ ꯁꯦꯜ ꯀꯥꯟꯅꯗꯕ ꯃꯐꯝꯗ ꯆꯠꯀꯅꯤ ꯄꯥꯝꯗꯕ ꯃꯤꯒꯤ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯥꯗꯨꯅ ꯃꯇꯝ ꯃꯥꯡꯊꯣꯛꯈꯤꯒꯅꯤ ꯄꯥꯝꯗꯕ ꯃꯔꯨꯞ ꯀꯌꯥ ꯑꯃꯁꯨ ꯎꯅꯗꯨꯅ ꯃꯇꯝ ꯃꯥꯡꯗꯨꯅ ꯂꯩꯒꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 10ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯥꯏꯔꯤꯛ ꯏꯕ ꯀꯌꯥꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕꯗ ꯌꯥꯝꯅ ꯀꯥꯟꯅꯖꯕ ꯃꯇꯝꯅꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ ꯂꯝ ꯀꯌꯥ ꯑꯃ ꯆꯠꯊꯣꯛꯄ ꯑꯗꯨꯒ ꯊꯕꯛꯀꯤꯗꯃꯛ ꯋꯥꯅꯣꯝꯕ ꯀꯌꯥꯗꯗꯤ ꯆꯀ꯭ꯔꯤ ꯊꯥꯡꯕ ꯃꯇꯝꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯃꯍꯩꯗ ꯌꯥꯝꯅ ꯄꯦꯟꯗꯕ ꯃꯇꯝ ꯑꯣꯏꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 18ꯗꯒꯤꯅ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯊꯧꯔꯝꯗ ꯅꯤꯡꯕ ꯊꯨꯡꯗꯕ ꯄꯥꯝꯗꯕ ꯃꯔꯨꯞ ꯎꯅꯕ ꯃꯊꯧ ꯌꯥꯝꯅ ꯆꯤꯟꯕ ꯃꯇꯝꯅꯤ ꯁꯦꯜ ꯀꯥꯟꯅꯗꯕ ꯃꯐꯝꯗ ꯊꯥꯗꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯈꯜ ꯐꯥꯎꯗꯣꯛꯅꯕ ꯋꯥꯠꯀꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 10ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯂꯤ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯒꯅꯤ ꯂꯥꯏꯔꯤꯛ ꯐꯣꯡꯒꯅꯤ ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯟꯅꯕ ꯋꯥꯠꯂꯤ ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯕ ꯊꯨꯡꯗꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯒꯅꯤ ꯙꯅꯨ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 18ꯗꯒꯤꯅ 19 ꯐꯥꯎꯕꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯅꯨꯡꯁꯤꯗ ꯑꯅꯧꯕ ꯃꯔꯨꯞ ꯀꯌꯥ ꯑꯃ ꯎꯅꯒꯅꯤ ꯑꯅꯧꯕ ꯊꯕꯛꯀꯤ ꯄꯥꯎ ꯇꯥꯒꯅꯤ ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ ꯀꯔꯕꯥꯔ ꯁꯦꯜ ꯇꯣꯡꯒꯅꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇ ꯃꯤꯡꯆꯠ ꯐꯪꯒꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 10ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ ꯃꯤꯅ ꯁꯦꯜ ꯊꯧꯔꯒꯅꯤ ꯏꯁꯣꯔꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯂꯨꯞꯇꯨꯅ ꯂꯩꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯆꯠꯊꯒꯅꯤ ꯂꯣꯏꯅꯅ ꯆꯌꯣꯜꯁꯤꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯕ ꯃꯇꯝꯅꯤ ꯃꯀꯔ ꯔꯥꯁꯤꯐꯣꯜꯁꯤ ꯑꯃꯨꯛ ꯊꯝꯖꯒꯦ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 18ꯗꯒꯤꯅ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯉꯣꯟꯗ ꯂꯩꯈꯤꯕ ꯁꯦꯜ ꯐꯪꯒꯅꯤ ꯁꯨꯕ ꯅꯣꯝꯕ ꯀꯥꯟꯅꯒꯅꯤ ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯀꯔꯕꯥꯔ ꯆꯥꯎꯈꯠꯂꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 10ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯀꯅꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇ ꯃꯤꯡꯆꯠ ꯐꯪꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯡ ꯅꯨꯡꯉꯥꯏꯔꯣꯏ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯅ ꯀꯥꯏꯗꯦ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ ꯃꯊꯪꯗ ꯀꯨꯝꯚ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 18ꯗꯒꯤꯅ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯒꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ ꯁꯨꯕ ꯅꯣꯝꯕ ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯟꯅꯒꯅꯤ ꯄꯨꯡ ꯏꯁꯩ ꯇꯧꯕ ꯀꯌꯥꯗꯁꯨ ꯀꯥꯟꯅꯒꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 10ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯅ ꯃꯥꯏꯗ ꯄꯥꯛꯀꯅꯤ ꯃꯔꯨꯞꯅ ꯌꯦꯛꯅꯕ ꯑꯣꯏꯔꯛꯄ ꯃꯇꯝꯅꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯀꯥꯟꯅꯗꯕ ꯃꯐꯝꯗ ꯁꯦල් ꯑꯗꯨꯃꯛ ꯆꯠꯈꯤꯒꯅꯤ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ ꯑꯁꯨꯝꯅ ꯊꯝꯖꯔꯤꯕ ꯔꯥꯁꯤꯐꯣꯜꯁꯤꯒꯤ ꯑꯔꯣꯏꯕꯗ ꯃꯤꯟꯅ ꯔꯥꯁꯤꯐꯣꯜ ꯂꯧꯈꯠꯆꯒꯦ ꯃꯤꯟꯅ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 18ꯗꯒꯤꯅ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯋꯥꯈꯜ ꯌꯥꯝꯒꯅꯤ ꯃꯊꯧ ꯆꯤꯟꯒꯅꯤ ꯊꯧꯗꯣꯛ ꯌꯥꯝꯒꯅꯤ ꯁꯦꯜ ꯌꯥꯝꯅ ꯆꯠꯀꯅꯤ ꯁꯨꯕ ꯅꯣꯝꯕ ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯟꯅꯕ ꯋꯥꯠꯀꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 10ꯗꯒꯤನ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯃꯔꯨꯞ ꯎꯅꯒꯅꯤ ꯑꯅꯧꯕ ꯄꯥꯎ ꯇꯥꯒꯅꯤ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇ ꯃꯤꯡꯆꯠ ꯐꯪꯒꯅꯤ ꯖꯒꯣꯏ ꯏꯁꯩ ꯇꯧꯕ ꯃꯤꯡꯆꯠ ꯐꯪꯒꯅꯤ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯆꯠꯊꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ ꯑꯁꯨꯝꯅ ꯊꯝꯖꯔꯤꯕ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯂꯦꯞꯄ ꯅꯥꯏꯗꯅ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯍꯥꯏꯗꯨꯅ ꯊꯝꯖꯔꯤꯕꯁꯤꯒꯤ ꯉꯁꯤꯒꯤ ꯇꯥꯡꯀꯛꯇ ꯇꯥꯡ 18ꯗꯒꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯇꯥꯡ 12 ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯆꯌꯣꯜ ꯑꯁꯤꯒꯤ ꯔꯥꯁꯤꯐꯣꯜꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗ ꯂꯧꯖꯒꯦ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯒꯤꯗꯃꯛ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯑꯃꯨꯛꯀꯁꯨ ꯈꯨꯔꯨꯝꯖꯔꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ